ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯣꯛꯆꯣꯝ ꯁꯔꯗꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯈꯣꯝꯖꯤꯟꯖꯕ ꯄꯥꯎꯗꯝ ꯑꯍꯥꯟꯕꯗ ꯄꯣꯛꯅꯐꯝ ꯄꯥꯎꯆꯦꯗꯒꯤ ꯂꯧꯕꯤꯒꯅꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯚꯥꯕꯣꯛ ꯑꯣꯏꯅꯕ ꯀꯧꯕ ꯅꯠꯇꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯚꯥꯕꯣꯛ ꯑꯣꯏꯅꯕꯒꯤꯗꯃꯛ ꯀꯧꯕ ꯅꯠꯇꯦ ꯁ꯭ꯇꯦꯠ ꯑꯁꯤ ꯀꯟꯅꯅꯕ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯀꯧꯕꯅꯤ ꯏꯔꯥꯡ ꯊꯣꯛꯄꯗ ꯌꯦꯡꯂꯒ ꯂꯩꯒꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯈꯣꯏ ꯂꯩꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯗ ꯃꯄꯨꯡ ꯐꯥꯅ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯈꯤꯕꯒꯤ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯒ꯭ꯔꯥꯎꯟꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ 52 ꯁꯨꯕ ꯁ꯭ꯇꯦꯠꯍꯨꯗ ꯗꯦꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯄꯥꯎ ꯑꯁꯤꯅ ꯄꯣꯛꯅꯐꯝꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯂꯤ CMꯅ MLAꯁꯤꯡꯒ ꯀꯨꯞꯅ ꯈꯟꯅꯈ꯭ꯔꯦ ꯀꯨꯀꯤꯒꯤ ꯁꯨ ꯍꯟꯗꯣꯛꯅꯕ ꯁꯦꯟꯇꯔꯗ ꯆꯦ ꯊꯥꯒꯗꯧꯔꯤ ꯊꯥ 9 ꯆꯪꯁꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯇꯥꯡꯀꯛ ꯀꯌꯥꯗ ꯑꯣꯏꯔꯛꯂꯤꯕ ꯇꯝꯕ ꯉꯝꯗꯕ ꯊꯧꯑꯣꯡ ꯊꯧꯗꯥꯡ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠ ꯑꯣꯐꯤꯁꯇ ꯔꯨꯂꯤꯡ MLA 35ꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯐ ꯐꯠꯇ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯄꯣꯛꯅꯐꯝꯒꯤ ꯑꯍꯥꯟꯕ ꯂꯩꯃꯥꯏꯗ ꯑꯅꯤꯁꯨꯕ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯐꯣꯡꯂꯤ ꯖꯤꯔꯤꯕꯥꯝꯒꯤ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀꯥ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯉꯁꯤ ꯑꯌꯨꯛ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯤꯄꯥꯏꯅꯕꯒ ꯂꯣꯏꯅꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯩꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯩꯇꯩꯁꯤꯡꯅ ꯈꯨꯟꯗꯥꯔꯤꯕ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯊꯣꯛꯈꯤꯕꯅꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨ ꯂꯝꯇꯥꯏ ꯈꯨꯅꯧ ꯇꯝꯅ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯕꯣꯝꯁꯤꯡ ꯑꯗꯨ ꯂꯝꯇꯥꯏ ꯈꯨꯅꯧꯒꯤ ꯃꯤ ꯂꯩꯅꯔꯤꯕ ꯌꯨꯝꯁꯤꯡ ꯌꯧꯗꯅ ꯃꯤꯇꯔ 200 ꯋꯥꯠꯅ ꯆꯤꯡ ꯑꯃꯗꯤ ꯂꯧꯕꯨꯛꯇ ꯄꯣꯈꯥꯏꯈꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯔꯤꯒꯤ ꯏꯃꯨꯡꯗ ꯂꯥꯛ ꯇꯔꯥ ꯄꯤꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ 19ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯇꯥꯕꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯃꯅꯤꯡꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯃꯌꯥꯗ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯈ꯭ꯔꯕ ꯃꯤ 4ꯒꯤ ꯌꯨꯝꯗ ꯃꯅꯤꯄꯨꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒ ꯎꯅꯈ꯭ꯔꯦ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯗ ꯂꯨꯄꯥ ꯂꯥꯛ ꯇꯔꯥ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯄꯣꯛꯅꯐꯝꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯐꯣꯡꯂꯤ ꯃꯊꯪꯗ ꯍꯨꯌꯦꯟ ꯂꯟꯄꯥꯎ ꯄꯥꯎꯆꯦꯗꯒꯤ ꯂꯧꯕꯤꯒꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯂꯥꯟ ꯖꯤꯔꯤꯕꯥꯝ ꯌꯧꯁꯤꯜꯂꯛꯂꯤ ꯂꯝꯇꯥꯏ ꯈꯨꯅꯧꯗ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯛꯈꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤꯅ ꯉꯁꯤ ꯍꯨꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯡꯂꯤ ꯃꯦ 3ꯗꯒꯤ ꯀꯨꯀꯤ ꯂꯝꯍꯦꯟꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯃꯤꯇꯩꯗ ꯑꯇꯝꯇꯅ ꯑꯣꯟꯁꯤꯟꯗꯨꯅ ꯆꯠꯊꯔꯛꯂꯤꯕ ꯇꯝꯊꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯃꯤ ꯇꯥꯗꯅ ꯂꯩꯔꯛꯈꯤꯕ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯁꯨ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯍꯜꯂꯛꯇꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯕꯣꯔꯣꯕ꯭ꯔꯦꯛꯇ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯜꯂꯤꯕ ꯂꯝꯇꯥꯏ ꯈꯨꯅꯧꯒꯤ ꯃꯤꯇꯩꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯦ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4ꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ CMꯒ ꯎꯅꯈ꯭ꯔꯦ ꯅꯕꯗꯤꯛꯀꯤ ꯏꯪꯈꯣꯜ ꯄꯤꯔꯒ ꯌꯨꯝ ꯁꯥꯔꯒꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4ꯒꯤ ꯏꯃꯨꯡꯗ ꯆꯥꯅꯕ ꯊꯕꯛ ꯄꯤꯔꯒꯅꯤ ꯕꯤꯔꯦꯟ ꯃꯤꯅꯤꯁꯇꯔꯁꯤꯡ ꯔꯤꯖꯥꯏꯟ ꯇꯧꯒꯗ꯭ꯔꯥ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯟꯅꯔꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕꯅꯤ ꯁꯨꯇꯤ ꯂꯧꯕ ꯌꯥꯔꯣꯏ CM ꯊꯥ ꯑꯁꯤꯒꯤ 19ꯗ ꯅꯤꯡꯊꯧꯈꯣꯡ ꯈꯥ ꯈꯨꯅꯧ ꯃꯅꯤꯡꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁꯦꯟꯅꯕ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯆꯝ 4ꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4ꯒꯤ ꯌꯨꯝꯁꯤꯡꯗ ꯆꯠꯇꯨꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯅꯗꯨꯅ ꯃꯈꯣꯏ 4 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JACꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯝꯈꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯧꯖꯝ ꯅꯕꯗꯤꯞꯀꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯝ ꯁꯥꯅꯅꯕ ꯂꯝ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯌꯨꯝ ꯁꯥꯔꯒꯅꯤ ꯑꯃꯁꯨꯡ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 4ꯒꯤ ꯏꯃꯨꯡꯗ ꯂꯩꯉꯥꯛꯀꯤ ꯆꯥꯅꯕ ꯊꯕꯛ ꯑꯃꯃꯝꯁꯨ ꯄꯤꯔꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯝꯂꯝꯈꯤ ꯑꯃꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯩ ꯃꯁꯤꯡ ꯇꯝꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯦꯝꯅꯃꯛ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯍꯥꯏꯈꯤ ꯄꯥꯔꯇꯤ 10ꯅ CM ꯎꯅꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯇꯛꯁꯤꯜꯂꯝꯂꯤ ꯃꯅꯤꯄꯨꯔꯗ ꯑꯥꯔꯇꯤꯀꯜ 455 ꯆꯠꯅꯔꯝꯂꯤ ꯃꯦꯘꯆꯟꯗ꯭ꯔ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ 10ꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯎꯅꯗꯨꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯊꯨꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯅꯕ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯧꯅꯅꯕ ꯇꯛꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯤꯐꯝ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯕꯨ ꯀꯧꯍꯟꯅꯕ ꯗꯤꯃꯥꯟꯗ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯀꯛꯆꯤꯡꯒꯤ ꯂꯨꯞ 4ꯅ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯀꯛꯆꯤꯡ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯨꯞ KANL ꯀꯛꯆꯤꯡ ꯀꯩꯊꯦꯜ ꯑꯄꯨꯟꯕ ꯏꯃꯥ ꯂꯨꯞ KKIL ꯑꯣꯜ ꯀꯛꯆꯤꯡ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ AKCCC ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯕꯖꯥꯔ ꯕꯤꯖꯤꯅꯦꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟ KBBWAꯒꯤ ꯃꯊꯪꯁꯤꯅ ꯀꯟꯚꯤꯅꯔ N ꯀꯜꯄꯅꯥ ꯀꯣ ꯀꯟꯚꯤꯅꯔ M ꯁꯪꯒꯤꯇꯥ KKAILꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ M ꯃꯦꯝꯁꯥ ꯁꯦꯀ꯭ꯔꯦꯇꯔꯤ N ꯎꯁꯥꯀꯤꯔꯟ AKCCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ KSS ꯙꯔꯃꯗꯥꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ M ꯃꯅꯤꯌꯥꯏꯃ ꯑꯃꯗꯤ KBBWꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ N ꯁꯅꯥꯇꯣꯝꯕ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤ KHS ꯕꯤꯔꯂꯥꯅ ꯈꯨꯠꯌꯦꯛ ꯄꯤꯔꯗꯨꯅ ꯇꯧꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯊꯥ ꯑꯁꯤꯒꯤ 16ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯊꯧꯔꯝꯗ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯦꯝꯕꯔ ꯈꯨꯗꯤꯡꯃꯛꯅ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯔꯤ
Republic Day numita Sorepana total shutdown lauthokre. Tha asigi kuntarukta pangthokadoriba Republic Day gi thorom boycott tawbaga loinana numit asigi ayuk pung 3 dagi numita wairang pung 5 phawba Kangleipak Manipur total shutdown lauthokle haina Socialist Revolutionary Party Sorepak Kangleipak ki Secretary Publicity and Organization MCI Phabina thorakpa chero amana phungdorakli. Amadi January 13 Repressive Day ni boycott tawre Korkom. Indiana sahi khudingi January 13 Republic Day haiduna thorom pangthokpasi Manipur Kangleipak miyamgidi namsinduna thamba numit Repressive Day ni. Miyamgi numit People's Day nati haina Coordinating Committee Korkomgi Publicity Committee na thorakpa chero amana phungdorakli. Chero asina hai tha taret hena Indiana ikheng tahaliba lanjaw manungda India gi thorom tafum thokte masigi mohota awaba numit Black Day oina amuba phiral singkhachi thorom asi Manipur Kangleipak ki raisa singna saruk yabigenu Korkomna numit asibu boycott tawre hairi. Haiba pausing asina ngasi hoilam pausigi moriba pausing na phung. Makha tarakpa asidi sanalaibak pauchedagi lobigani. Su sangdoktanaba lengak pairiba MLA singna center da taknagadauri. CM na kaubada BJP MLA taruk lakhidre. Ningthaukhonggi thodokta laikhidraba singi yumda chatuna CM na awaba phongkre. Manipur da thokliba thodok wathok sing asigi matangda apunbagi oiba warep ama launabagi-damak Chief Minister Nongthongman Biren na kaukhiba meeting da BJP gi MLA manga amasung independent MLA ama lakhidre. Makhoi gi manungda kharadi tangai fadaba thabaksing amasung masa nabagi lakpa ngamlaroi haina pauche pirakre. Thajaba yaba mafamdagi phangba pauna hai Chief Minister na kauba mifamda saruk yakhidaba MLA taruk adudi Hairok SC gi MLA Thokchom Radeshyam, Wangjing Tenthagi MLA Paunam Brojen, Lamsang Assembly Constituency gi MLA Sorokhaivam Rajen, Langtawal SC gi MLA Karam Siam, Uripok Assembly Constituency gi MLA KH Ragumani, Independent MLA Sapam Nisikan ni hairi. Ngarang numidang famkiba mifamgi makha tarakpa mifam adu ngasi ayo pung 10 minute 30 rom tarakpadagi nungthil pung 2 fawba Chief Minister Nongthongman Birena chair lauduna CM Bangloda pangthokhi. Lengak paibada yauriba MLA ayamba suna yauraba mifam aduda tongan ba hiram kayamaram nainakhi adubu MLA singi mifam adugi matangda official oiba chairol ama fawbadi thoglakpa laikhide haiba paw asena sanalepak pauchegi ahanba lamaida phongli. Manipur da Article 355 chatnai haidorakle Megachandra. O ivo vina luchingba opposition party taragi mihut singna Chief Minister N Biren unakre. Manipur da Article 355 chatna ribra nataga chatna dabra haiduna matam kayagi mamangdagi hauna miyamna chamam naduna lakpa adu ngasi khaktamak Chief Minister Nongthongman Birena article asi Manipur da chatnare haina phongdorakle. Masimak laibak thivani haina Manipur Pradesh Congress Committee ki President Kaisham Megachandra na phongdokre. Hanagi Chief Minister o ibo bina luchingduna political party taragi mihut singna ngasi Prime Minister yauna political party apunbagi mifam kaunawagi ayaba launaba Chief Minister Nongthongman Birena memorandum pishalluraga thorakpada Megachandra na paumisingda hai Manipur da thokliba irang asi manungda center na Article 355 asi state ta chatna halle haina CM na ngasi khak phongdoraklibasi center amasung state government si pukchel sengdre haiba takpani. Nahan makai lamdam asida lairiba mipung khudimak Article 355 chatna rabra chatna dabra haibasi chamam naduna lairambani hairi. Micham hatpa yengnaba Central Force kaubanate. Ngakpa ngamdrabadi laiba yaroi CM. State hot day gi thauramda Chief Minister na Central Force singda tapta na chaikre. Micham miyam hatpa yengnawagi damak Central Force sing kaubanate miyam buningthi na ngakpi senbiba ngamdrabadi laiba yaroi haina Manipur gi Chief Minister Nongthongman Birena Central Force singda tapta na chaikre. Ahanba Manipur Rifles ki parade ground da pangthokpa Manipur na statehood phangkhibagi chahi 52 suba thauramda wangangladuna Chief Minister na hai state asida May 3 dagi thokliba irang asibu laksinaba Central Forcing kaubani miyam hatnaba yengnaba kaukhiba nate. Ningthaukhongdagi micham miyam sing handakta ising loba chatpada amasung kumbi hauktakta sing chanba chatkhiba micham hatkhiba adu akanba maongda condemn tawi thaong adu yamna pangdabani haina lawi Central Forcing nasu miyambu ningthi na ngakpa changi miyoi amagi thawaigi mamal yamna yami haina so phongdokhi. Mami TV News na KHOMJINBA PAODAM matang asida loijare makha taba pawgidamak mityeng taduna laibiyu mayambo amuka hanna khurumjari.